ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛ ꯌꯨꯝꯅꯥꯛꯀ ꯃꯤꯡ ꯑꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯃꯩꯖꯝꯍꯣꯡꯕꯤ ꯑꯁꯥ ꯑꯩ ꯂꯩꯐꯝꯅ ꯈꯨꯗꯧ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯣ ꯏꯆꯟꯅꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯥꯕꯤꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯀꯩꯅꯣ ꯑꯗꯨꯒ ꯏꯆꯟꯅ ꯊꯦꯡꯅꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗꯣ ꯁꯝꯂꯞꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯊꯥꯕ ꯍꯧꯔꯤꯁꯦ ꯎ ꯃꯣꯔꯣꯛꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯍꯤ 3-4ꯁꯦ ꯊꯥꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯑꯒꯁꯨꯅꯦ ꯑꯗ ꯑꯩ ꯐꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯒ꯭ꯔꯣꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯊꯦꯡꯅꯔꯛꯄꯗꯒꯤꯅꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯅ ꯑꯇꯣꯞꯄ ꯃꯌꯥꯝꯒꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯆꯔꯒ ꯍꯟꯗꯛꯁꯤ ꯑꯦꯒ꯭ꯔꯣꯁꯦ ꯊꯦꯡꯅꯔꯛꯄꯗꯒꯤ ꯍꯥꯏꯗꯤ 3 daysꯇ ꯑꯗꯨꯝ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯈꯤꯕꯒꯤ ꯔꯤꯖꯜꯁꯦ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯀꯔꯝꯕ ꯍꯤꯗꯥꯛꯅ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯣ ꯀꯔꯝꯕꯅꯣ ꯑꯗꯨꯗꯨꯒ ꯍꯥꯟꯅ ꯑꯀꯥꯞꯄꯒ ꯀꯥꯞꯇꯕꯒꯤ ꯔꯤꯖꯜ ꯐꯪꯉꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠ ꯁꯦꯝꯄꯜꯁꯨ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯅꯪꯅ ꯀꯥꯞꯄ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯏꯂꯤꯃꯦꯟꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯂꯤꯃꯦꯟꯁꯦ ꯁꯤꯁꯦ ꯀꯥꯞꯄꯅꯦꯕꯀꯣ ꯀꯥꯞꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯤꯗ ꯂꯩꯕꯁꯤꯅ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯤꯀꯥꯟꯒꯤ ꯑꯩꯒꯤ ꯔꯤꯖꯜꯅꯦꯕ ꯑꯗꯨꯒ ꯁꯤꯗ ꯂꯩꯕ ꯁꯤꯒꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯔꯤꯖꯜꯅꯦꯕ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯅ ꯁꯤꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯔꯤꯖꯜꯅꯦꯕꯀꯣ ꯑꯗꯨꯒ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯅꯪꯒꯤ ꯁꯤꯒꯤ ꯏꯂꯤꯃꯦꯟꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯀꯥꯞꯈꯤꯁꯤꯅ ꯍꯟꯗꯛ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 20ꯗ ꯀꯥꯞꯄꯦꯕꯀꯣ ꯑꯗꯨꯝ 3 daysꯇ ꯑꯗꯨꯝ ꯔꯤꯖꯜꯁꯦ ꯐꯪꯉꯦ 3 daysꯇ ꯐꯪꯉꯦꯕꯀꯣ ꯃꯣꯏꯅ 5 days 7 daysꯇ ꯐꯪꯉꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ 3 daysꯇ ꯑꯗꯨꯝ ꯃꯥꯏ ꯏꯝꯄ꯭ꯔꯨꯚꯁꯦ ꯂꯥꯛꯑꯦ ꯍꯣꯏ ꯑꯗꯨꯒ ꯇꯥꯔꯝꯃꯤꯕ ꯂꯥꯏꯅꯥꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯎꯔꯦꯕꯀꯣ ꯃꯣꯔꯣꯛ ꯆꯥꯔꯁꯤ ꯃꯈꯥ ꯊꯪꯕ ꯃꯅꯥꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯂꯣꯏ ꯍꯪꯒꯄꯥꯟ ꯀꯥꯁꯟꯗꯅ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯕ ꯈꯥꯝ ꯇꯦꯛꯄꯁꯨ ꯎꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯥꯛꯏꯕ ꯃꯅꯥꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯒ ꯒ꯭ꯔꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯞꯈꯤꯕ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯗꯦꯠ 29ꯅꯤ ꯑꯗꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯆꯥꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯑꯗꯨꯝ ꯂꯣꯏꯅ ꯄꯤꯛꯑꯝꯕ꯭ꯔꯥ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯎꯔꯦꯕꯀꯣ ꯑꯗꯣ ꯒ꯭ꯔꯣꯠꯀꯨꯝꯕꯗꯗꯤ ꯑꯗꯨꯝ ꯏꯟꯈꯠꯄꯁꯦ ꯍꯦꯟꯒꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯒ꯭ꯔꯣꯠꯁꯦ ꯍꯦꯟꯒꯠꯄꯁꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝꯅꯦ ꯗꯦꯠ 20ꯗꯒꯤꯅ ꯍꯧꯖꯤꯛ ꯗꯦꯠ 29 ꯐꯥꯎꯁꯤꯗꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ 100ꯗ ꯑꯗꯨꯝ 90% ꯐꯥꯎꯇꯤꯀꯣ ꯍꯦꯟꯒꯠꯄ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅ ꯃꯉꯣꯟꯗ ꯇꯤꯟꯒꯨꯝꯕ ꯇꯥꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯣꯟ ꯀꯪꯁꯤꯟꯕ ꯃꯅꯥ ꯀꯪꯁꯤꯟꯕꯁꯦ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯄꯣꯠꯇꯨꯗꯤ ꯀꯪꯁꯜꯂꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯩꯈꯣꯏ ꯌꯦꯟꯅꯤꯡ ꯍꯨꯜꯂꯛꯑꯒꯅꯦ ꯁꯤꯒꯤ ꯃꯁꯥ ꯁꯨꯃꯥꯏꯅ ꯃꯔꯣꯡ ꯃꯔꯣꯡ ꯂꯣꯡꯉꯛꯏꯁꯦ ꯃꯈꯥ ꯂꯩꯔꯦ ꯁꯤꯁꯤꯃꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯍꯥꯟꯅ ꯁꯤꯁꯤꯒ ꯀꯥꯞꯇꯕꯅꯦꯕ ꯁꯤꯒ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯑꯝꯕ ꯄꯣꯠꯅꯦꯕ ꯀꯥꯞꯄꯅꯦꯕ ꯁꯤ ꯂꯣꯏ ꯃꯇꯣꯟ ꯀꯪꯁꯜꯂꯨꯔꯝꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯃꯌꯣꯟꯁꯦ ꯂꯥꯛꯏꯅꯦꯕ ꯃꯆꯥ ꯃꯈꯥꯗꯁꯨ ꯕꯠ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯅ ꯀꯥꯞꯇꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯤ ꯍꯣꯏ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯅꯕꯗꯤ ꯇꯧꯔꯛꯑꯦ ꯑꯗꯣ ꯃꯁꯥꯁꯦ ꯍꯥꯏꯗꯤ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯁꯥ ꯃꯔꯦꯡ ꯂꯣꯡꯊꯣꯔꯛꯑꯦ ꯑꯗꯒꯤ ꯁꯪꯕꯁꯤꯁꯨ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯔꯤꯖꯜ ꯑꯃ ꯐꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯗꯤ ꯔꯤꯖꯜꯁꯦ ꯐꯪꯉꯦ ꯍꯥꯏꯕꯁꯦꯀꯣ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯅꯦ ꯍꯥꯏꯗꯤ ꯂꯧꯃꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯄꯤꯅꯤꯡꯕ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯃꯝꯃꯨꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯏ ꯄꯥꯟꯗꯝꯁꯦ ꯇꯥꯔꯒꯦꯠꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯑꯉꯝꯕ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯒ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯒꯥꯏꯗꯂꯥꯏꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯣꯁꯦ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯍꯥꯟꯅ ꯃꯃꯥꯡ ꯑꯇꯣꯞꯄꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯒ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤꯒ ꯇꯥꯟꯅꯔꯒ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕꯁꯦ ꯁꯤ ꯑꯣꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯑꯁꯨꯝ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯃꯣꯔꯣꯛꯁꯦ ꯁꯤꯒꯤ ꯏꯂꯤꯃꯦꯟꯁꯦ ꯀꯥꯞꯄꯕ ꯃꯇꯨꯡꯗ ꯍꯥꯏꯗꯤ 5 days ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯗ ꯑꯩ ꯇꯥꯏꯃꯤꯡ ꯁꯤꯖꯟꯁꯦ ꯌꯥꯔꯛꯇ꯭ꯔꯦꯅ ꯑꯩꯅ ꯊꯥꯗꯣꯛꯄꯁꯦ ꯀꯥꯞꯇꯕ ꯍꯥꯟꯅ ꯀꯥꯞꯇꯅ ꯊꯥꯗꯣꯛꯈꯤꯕꯁꯤꯒ ꯀꯥꯞꯄꯒ ꯊꯥꯕꯁꯤꯒ ꯍꯥꯟꯅ ꯊꯥꯈꯤꯕ ꯄꯥꯝꯕꯤ ꯑꯆꯧꯕ ꯈꯜꯂ ꯊꯥꯈꯤꯅꯦꯕ ꯑꯗꯨ ꯏꯂꯤꯃꯦꯟ ꯀꯥꯞꯄ ꯀꯥꯟꯁꯤꯗ ꯑꯄꯤꯛꯄꯁꯤꯅ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯑꯦꯕ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯑꯣꯀꯦ ꯏꯆꯟꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯎ ꯃꯣꯔꯣꯛ ꯊꯥꯕꯤꯔꯤꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝ ꯑꯃ ꯊꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯁꯨ ꯀꯣ ꯍꯥꯏꯗꯤ ꯏꯂꯤꯃꯦꯟꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯗꯨꯝ ꯔꯤꯖꯜꯇꯣ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯦꯕ ꯏꯆꯟꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯃꯔꯛ ꯊꯠꯂꯀꯣ ꯑꯩ ꯀꯩꯅꯣꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯁꯨ ꯑꯩꯒꯤ ꯍꯥꯏꯅ ꯁꯤ ꯐꯔꯛꯄꯗꯒꯤꯀꯣ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯏꯅꯥꯎꯅꯨꯄꯥꯁꯦ ꯁꯤꯐꯥꯎꯗ ꯁꯨꯃꯥꯏꯅ ꯏꯇꯩꯃ ꯅꯣꯏ ꯁꯨꯃꯥꯏꯅ ꯚꯤꯖꯤꯠ ꯂꯥꯛꯑꯒꯗꯤ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯗꯤ ꯃꯥꯁꯨ ꯐꯔꯦꯅ ꯑꯩꯉꯣꯟꯗ ꯍꯦꯜꯂꯦ ꯂꯩꯒꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯏꯝꯄ꯭ꯔꯨꯚ ꯂꯩꯕꯗꯣ ꯍꯦꯜꯂꯛꯄꯩ ꯃꯥꯁꯨ ꯑꯃꯨꯛ ꯌꯦꯡꯍꯟꯗꯣꯏꯅꯦꯕ ꯁꯞꯄꯣꯔꯠ ꯇꯧꯅꯕꯗꯣ ꯌꯥꯏ ꯆꯠꯂꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ